Akashvani Imphal Nolini Devi na pau pajari ahanbada maruiba pau Mukhyamanत्री Nongthombam Birena hairi Kangpokpi jila ki miyamna popi pambi thadana ba warip lawrukpa asi yamna aitihasik oiba khongthang amani Pradhan Mantri Narendra Modi Tokyo da pangthokadaba Quad Leaders Summit da saruk yagani amashung Griha Mantri Amit Shah na hairi University singna lebaki samasya sing amadi muknabada kaidongwaida yausiloidabani Mukhyamanत्री Nongthombam Biren Singh na hairi Kangpokpi jila ki miyamna popi pambi thadana ba warep lawrukpa si yamna aitihasik oiba khongthang amani panba yai Kangpokpi jila asi popi pambi khwaidagi yamna thaduna sokhalaba mafam singi manungda ama oituna lakpani miyamna wakal tarakduna popi pambi thabagi mayukta leirakpa adubu Mukhyamanत्री na thagatpa phungdokhi Imphal Daliba Mukhyamanत्री ki Secretariat ta ngarang Textile Commerce and Industries Mantri Srimati Nemsa Kibgen Lusingduna MLA Haukolet Kibgen amasung jila asiki tungan ba CSO sing khulgi lusingba sing amasung mahiroi lupsingna Mukhyamanत्री Nongthombam Birenda Kangpokpi jila da popi pambi thaba thinglagani haina lauthokpa cherol ama pisinki Thawram tuda Mukhyamanत्री na hai Jila asidagi karakpa miyamgi mihutsing amadi kuki yauna jila asiki manungda leiriba puruk kayagi luchingba singna thawai yauna honabadagi khongthang asi oirakpa ngambagi damak thagali popi pambi paksana thaduna ka hena soghalamlaba Kangpokpi jila da miyamna wakhal tarakpa asi sangsiliba War on Drugs campaign mai pakpagi maikaida singthaningai oiba pandup amani Thawram tuda saruk yakibi Textile Commerce and Industries Mantri Nemsa Kibgen hai Sarkar na lokalakpa thabag thauram singda miyamgi mateng phangduna mai pakpagi maikaida sangsilakpa si yamna nungai phibam asi oirakna ba hotnabada Kangpokpi jila gi manungda leiriba miyamna achetpa phirep amaga loinana mateng pangdokpagi damakta su mantri na thagatpa phungdokhi Rajya Sarkar ki department sing amadi office kudingmakta anti terrorism day ki wasak lobagi thauram hayang pangthokani Rajya ki Home ki Secretary na thokpa cherol amata hai Sarkar ki department amasung office kudingmakna numit asida terrorism ki mayokta lepnaba wasep lobagi thauram asi soidana pangthokadabani Manipur da haukiba matam khara asida nong leptana subadagi rajya asigi mafam kayata miyamna hujiksu khudong sadaba kaya mayoknari tampaki maru oiba turel singi imai khudong thiba thaki mathakta cheli Imphal ki maru oiba turel sing Nambul Imphal Idil amasung kongba turel ki imai hujiksu khudong thiba thaki mathakta cheli Idamna ra matik sana leitaba maramna Imphal amasung Greater Imphal area amadi tampaki atai jila kharada akutpa mafam sing ising thumjile Amaromda turel singdagi taktharakpa isingna loktak pat ki akoibida leiriba ngayok farm singdagi nga chenthokhidanaba ngayok liba miyoi singna section honari Hawjik Ithai Barrage ki gate mangamak hangdoktuna makhutliba ising thadokpagi thabak sathari Imphal jiripam lambi double lane onthoknaba singkakliba mafam None jila ki Longmai part 3 da nong leptana churakpadagi singningkhaituna chauna amanga ta thokle Manipur da ngarang miyoi chama ani COVID ki test tabada miyoi amata positive oikhidre Rajya ki Haksel Bibha ki cherol amata hai laina asidagi naba phagalapagi sangsada marphutara nipan dasmik mari mangane hawjik active case ahum khaktangai re tabiriba pawasi Akashvani Imphal takine Pradhan Mantri Narendra Modi Tokyo da pangthokadaba Quad Leaders Summit da saruk yakani tha asigi kunmari da Tokyo da pangthokadaba mifam adu yaunaba Japan ki Pradhan Mantri Fumio Kishida Barton Taurakibani Mipamatuda America ki Rashtrapati Joe Biden, Australia ki Pradhan Mantri Scott Morrison amasung Japan ki Pradhan Mantri Fumio Kishida saruk yakani. New Delhi tangarang pangmisinga unabada mapal thoram mantraloi ki machin chatpa misak adingdam baksi na hai. Handak pangthokadawriba mipamasi Quad Leader singi marisuba mipamni. Mipamasida luchingba singna lebak singa sigi sakwat thorang amasung selthumgi phibam ki matangda ningthina khanagani. Griha Mantri Amit Shah na hairi University singna tungan peleba ki samasya sing amasung muknabada kaidongwaida saruk yaroidabani mahang na hai hidam sing asida kupna khanarba matungda University singna saruk yaba amasung mod phongtokpan natana atopa hiramda thawai yausiloidabani Kendra Sarkar ki anauba shiksha ki thoksil asi kanagumba amatana masigi mayukta leiroidabani masigi mahutta anauba thoksil asibu taramna okadabani ngasi pongba pause singi maroiba pausingi damak hauze Maibam Dwijamani leire Dwijamani Kagasari Nolini
Manipurda nong leptana subadagi miyamgi mahusagi punsida sauna akai bathokle haiba miyamgi supportagi Rajya Sarkargi war on drugs mai paklagani haiba kumsi sahidi songai festival pangthoklagani haiba pauna Manipurda ngasi phongba pause singi maroiba pawaina phongnari kumgi nong ngankhana lagle supham thokpa sangtagi hena sure turel singi imai wangli mafam kaya ising thumli haiba paw sangai express Manipuri da ahan behelain toduna phongli Nambol turel ge torban kaire local kaya ising thumsin khre iril thong khudong thiningai oire haiba paw isel express ta ahan headline tauri miyam gi support gi war on drugs mai pak pangam lagani kangpokpi district ta popi pambi thaba thingna ba phire blorokpa apen ba pui haipa se minister biren gi wafam naharul gi thodang da ahan headline tawduna phongli Kangpokpi district ki CSO sing khulgi sip singna punna war on drugs ta sogat khre haiba paw pongna phamda ahan headline tauri pawasi Manipur mail da su ahan headline tawduna phongli Chief Minister na drug free state ohenna ba honari ba si mai paklagani haibigi thajaba phungdok khre haiba paw People's Chronicle da ahan headline tauri Kangpokpi pu drug free district ohengani haina miyamna hubna rally sat khre haiba paw huyelan paw da ahan headline tauri IRB personnel lobagi phol jun tha da haidokna bahonari haiba Chief Minister gi wafam sanali bakta han headline tawduna phongli NSN IM ga khanani nebagi thabuk sathari haiba Nagaland gi Chief Minister nei Rio gi wafam sangai express English ta han headline tawri cooking gas ki mamal hengalabadi minimum wage su hengalalu potche gi mamal tangkat pana layeng ba ngamnadre haiba CPI na phongdoki ba wafam irei bakta han headline tawduna phongli Oklong village da landslide thopatagi mafam adugi tongan ba village singa lambi phaunadre heba paw senapati da phongba hills hornbill express da han headline tauri Tamenglong district ki manung sana leiba mata ngairaba jadonang phak landslide thoktuna tapna pixelagle haiba paw Tamenglong da phongba gan fuel da han headline tauri khongsang da leiba police check post ki manaki culvert kairakpadagi national highway asida arumba gari satpa thingkre haiba paw se asigi han malamai da phongli Assam ki ising isauna miyoi lising kaya awaba maya unahal haiba paw Surachandpur da phongba masona thar da han headline tauri Kangpokpi ki CSO singna Chief Minister gi war on drugs musagot khre haiba paw jila asida phongba nation to hill to da han headline tauri pawase jila asida phongba Manipur Express da su han headline tawdunu phongli Nolini Thagasari Dwijamani Arubeta Maroiba paw amukhana Mukhyamantri Nongthomba Biren haidi Kangpokpi jila ki miyamna popi pambi thadana ba warip lorukpa si yamna aitihasik oiba khongthang amani Pradhan Mantri Narendra Modi Tokyo da pangthokadaba Quad Leader Summit da saruk yakani amashung Gृह Mantri Amit Shah na hairi University singna leba ki samasya sing amadi muknabada kaidongwai da yausiloi tabani pauloi jare